Ngasi akoina sinjari basi Firefly Archivists amasung History Club DM College anijana puna sinjabani. Asingpadadi akoi pandam di karino Firefly Archivists na honajari basi akoigi angle ahumni ahan bada trang daga photo aman bata aduna leiraba ipa ipu singi leehoudraba wari sing madugi documentation nama taunaba honajaba. Anisu bada matang iroina na chaliba sound harakpa tarabadi music show ibe kapagi mom show ibe nungai taba phongtopa nungai ba sina chingba mayam sigi chana bi fruit sing da leiriba awan nungai gi wari sing amaliminaba sumang gi wari phunga gi wari leehoudraba wari sing mayam amasung thaina di sakri ramba hujikan di salaktraba sigumana chingba sigi documentation taunaba koina honajabani history club na akoi punna sinjariba creative histories na koina kaujari sina karigino history haiba sidi cheda khak iraga leiba yati matam amada mangding thana sapiramba amasung lamyan boy biramba sing makoi mayam su ningsing biraga hujiki hawrakriba generation na sing sida matam amada di akoina leiruriba social amasung political amasung economic milieu madugi matamduda nahasingdagi thokhiba makoigi makhonduna karino in the form of music or theater or drama asina chingba mayam amase ngasi sumaina koina punbagi tanza ama pangjaba masida angangsingda wari lijanabani aduga namna ngasi honajari basidi rock ya koigi Manipur gi landscape haijaba tare masida rock and roll horko matamda west gi imitate tawani adubu ahan ba hokiba band hargana cannibals then dark crusaders phoenix machine heads kana mayam amalegi makoi singjigi marak sida akoigi yamba momocha laisram mayamna momo laisram haibiriba maase akoina felicitate angamjaba certificate ama pijage tawjabani aduga ani subada akoina ngang oidingai dagi adum GM Hall sida rock putawre na changer ko matam sida musician ama leitre hairadi oza jingam kamai hairi banupa akoigi MU manak tagini mana ekta mahusilaga khongba ngamba rock khak natana Hindustani music ta jo dong khongba ngamba aduga rongmai amasung kabuigi sing isai mayam amasu compose to ngamba sumang lila gi isai samba adugumba yamba leigidraba ma jo koina felicitate tawjage na sinjaba program adagi lahindaga kumagbi kaina akoi thau rangam ni aduni jusena haragadi akoi conservative because western music la kenare aduna ai wakan da globalization tamna la is available haidare aduna tawraga mena tar matam dugi aduna sei mayam bi idana ko ma the whole thing aduni akon conservative se music live is a Vietnam war da sabka doors so